Kanglaipak Mairadi Ahan Maru Pau Mine Sayola Mehena Delhi the Leruba XCMN Biren Impal Tunglava the Mahapu Sogot pa MLA Sing Okhre Sayola Mehena Delhi the Leraki Bahanagis Minister N Biren Impal Halakre N Biren Impal International Airport Tunglava Matam the Mapu Sogot pa MLA Singamadi BJP Manipur Pradesh ke Lusing Basing Harautiam Okhre Hanagis Minister N Biren social media Tagalak post Amada Magna Impal Tunglava Matamda Mapu MLA Singamadi Party ki lusing basing na harauti amna oklamba dusu apen na phungdoki en berena social media ra thagalakiba post aduda el susindro case ibomsa sapam kunjakesor amadi BJP Manipur Pradesh ki General Secretary K Sarat Kumana lengyan phi yanbi baga loinana mamon nokpi ki photo sing su uba phangki ningsing wa yabri tha sigi manga da tuan ba pungphamda Imphal airport ki Guwahati tamna satuna Assam ki Minister Himanta Biswa Sharma unaduna Wari Sanakibamadi, Makatana Delhi the Paisindun Lerakibani, Assam's Minister Himanta Biswa Sharma Unaduna, Wari Sanakibaduda, MLA Susindro, Govidas Kontauzam, Case Ibomsa, T.A. Syam Kumar M.D. Nasir, T.A. Santi, M. Ramesuramadi, BJP Manipur Pradesh ki General Secretary K. Sarat Kumar Su, Saruk Yakibani. Makasa Tarakpo in a top of palm, ex MLA Vungzagin Valte Manipur ki Mahutta Mezoramdo in Halakri. Adugo mak software da Champur sat kaduri mana fungduro kiba warol gi matung inadi magna Delhi da anabana maram oiduna treatment tawriba matamda Manipur state ki mekadigi limited financial assistance phangkhe ba wapham yauna magna fungdorakli hadi haribasi mag haukiba megi English ngani ga kungo humdoi da mob ki etik amada soktuna Delhi da layeng lakhiba gi matungda ahan boy da north east da treatment loiraba matungna recovery tawrakana halakpagi khongsat ne haba wapham yauna phungdorakli loinana makpu lengpui airport ta Mizoram government gi maikai oina loina chief minister gi advisor oiriba Mizoram gi technical gi MLA ER Genzalalna makpu lengpui airport taram okhre ba wapham yauna report tawri Manipur top channel gi mai kai gi maroi bi pausing myam na thamjari han mada panam pausi ti ki lokhsraka hui haudong matam sana vaccination takthokpiu Dr. Prince Ngathem hui amadi haudong da haujik sandok libalaina singak thuna ba matam sana vaccination takthokpiu aina MBU Mari ki veterinary officer Dr. Prince Ngathem na phongdokri haribo wafam singa sinna harol sintha khanglup wangkai kaitel asangwin sinna nomigoeba anti rabies vaccination program ga mari lena phongdokhibane wangkai kaitel asangwi multipurpose hall da pangtokpa nomigoeba vaccination program adu ga mari lena magna makha taraduna hui amadi haudong da hausuk sandok liba laina singak thuna ba chap chabi hidak leitri maramaduna laina sina narak tringai mangjongna anti rabies vaccination si kapthoksi karigum hui natragan haudong na khotkiba natragan sikkiba tarabadi mafam adu ising aphabana phajana samthokpiyo madi marak nakpa veterinary office chatlaga hidak kapthokpiyo haibo wafam phongdokpa loina mangjongna hui amadi haudong sing anti rabies ki hidak kapthokpiyo haibo wafam tamki saurana hui haudong sani gi matak anti rabies hidak kapthokki vaccination program adu gi matang na harol sintha kangnoki secretary M Surgeon hakibada khangkhawdana mafam khada hui amadi mi shiba phaw yorokpagi thawdok chingthokli asigum leibaktiba thawdo asi atopa kaya mafam kya da sandoraktana bamadi makhatana thoktana ba siksin thorang lokhat poina club ki akoiba mafam singda leibu hui amadi hawdong sing asida hidak sing kapthok poina ngasi gi nomi goeba vaccination program asi pangthokpani makhatana mathang thagi nipanda booster su kapthokani haina mahakna makhatana phongdokhi adi Makasa tarak poina Kanglaipak Mairagi editorial myamli special content moina thamjari National Sport University niyam sumna sabigi thabak sadakhibra haibadu miyeng sangpham thui India gi oina sanabagi lamda Manipurna power house oiribani haina Bharat lengangna mingthol piduna laidi masigi khudol oina Manipur gi konung Imphal gi kilometer kullom satlaga Imphal West ki manungsana harau thelda National Sport University sabigi thaba asi pekhatawkhre hauze ayamba saruk loisilakle happy yari ahan madadi Congress na Manipur gi lengak season party gi matamna Thawal district ki manungsana leiba yaithabi lakhol sagani haiduna tawrambadagi harau thelda nakna leiba maitai khul ani ahumna mafam asida National Sport University sana bigi lambi kathokhibaga loinana BJP gi lengak matam N Biren CM oiba matamna harau thilda oreg yum tambigi Sport University asi saba hokhibani
ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕ ꯑꯃ ꯑꯣꯏꯔꯤꯕꯅ ꯁ꯭ꯄꯣꯔꯠ ꯌꯨꯅꯤꯚꯔꯁꯤꯇꯤ ꯁꯥꯕꯒꯤ ꯊꯕꯛ ꯍꯧꯔꯛꯄ ꯂꯣꯏꯅꯅ ꯏꯪ 2019ꯒꯤ ꯃꯦ 3ꯗꯒꯤ ꯃꯅꯤꯄꯨꯔꯗ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯑꯣꯏꯕ ꯑꯆꯧꯕ ꯏꯔꯥꯡ ꯑꯃ ꯂꯥꯛꯈꯤꯕꯗꯒꯤ ꯁ꯭ꯄꯣꯔꯠ ꯌꯨꯅꯤꯚꯔꯁꯤꯇꯤ ꯁꯥꯔꯤꯕ ꯃꯐꯝ ꯑꯁꯤ ꯀꯨꯀꯤ ꯊꯤꯑꯣꯔꯤꯁꯤꯡꯅ ꯈꯨꯠꯂꯤꯡꯗꯨꯅ ꯂꯩꯕ ꯃꯐꯝ ꯑꯣꯏꯈꯤꯕꯅ ꯔꯦꯗ ꯖꯣꯟ ꯑꯣꯏꯗꯨꯅ ꯃꯤꯌꯥꯝꯅ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯇꯧꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯈꯨꯗꯣꯡꯆꯥꯗꯅ ꯂꯩꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤꯕ ꯆꯩꯔꯥ ꯑꯁꯤꯗ ꯁ꯭ꯄꯣꯔꯠ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤ ꯁꯥꯕꯒꯤ ꯊꯕꯛ ꯈꯣꯡꯖꯦꯜ ꯌꯥꯡꯅ ꯄꯥꯏꯈꯠꯈꯤ ꯃꯁꯤꯗ ꯃꯤꯠꯌꯦꯡ ꯆꯪꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕꯗꯤ ꯁ꯭ꯄꯣꯔꯠ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤ ꯆꯤꯡꯃꯥꯏ ꯇꯦꯝꯊꯣꯛꯂꯒ ꯁꯥꯕꯅꯤ ꯃꯗꯨꯅ ꯁꯥꯕꯒꯤ ꯊꯕꯛ ꯇꯧꯔꯤꯕ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯀ꯭ꯋꯥꯂꯤꯇꯤ ꯉꯥꯛꯅ ꯅꯤꯌꯝ ꯆꯨꯝꯅ ꯁꯥꯕꯒꯤ ꯊꯕꯛ ꯆꯠꯊꯕ꯭ꯔꯥ ꯍꯥꯏꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯒꯤ ꯃꯤꯠꯌꯦꯡ ꯆꯪꯕ ꯋꯥꯠꯍꯧꯕꯒꯤ ꯃꯃꯤ ꯑꯃ ꯆꯥꯎꯅ ꯇꯥꯔꯤꯕꯁꯤꯅꯤ ꯃꯇꯥꯡ ꯑꯁꯤꯗ ꯄꯟꯕ ꯌꯥꯕꯗꯤ ꯃꯅꯤꯄꯨꯔ ꯑꯁꯤ ꯌꯨꯍꯥꯔ ꯍꯥꯒꯟꯕ ꯃꯐꯝ ꯑꯃꯁꯨ ꯑꯣꯏꯔꯤꯕꯅꯤ ꯑꯗꯨꯅ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯚꯥꯔꯠꯀꯤ ꯁ꯭ꯇꯦꯠꯁꯤꯡꯗ ꯑꯆꯧꯕ ꯌꯨꯍꯥꯔ ꯍꯥꯕ ꯑꯃ ꯊꯣꯛꯂꯕ ꯌꯥꯏ ꯍꯥꯏꯅ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯈꯪ-ꯑꯍꯩꯁꯤꯡꯅ ꯃꯥꯡꯖꯧꯅꯅ ꯂꯥꯎꯊꯣꯛꯄ ꯂꯩꯈ꯭ꯔꯕꯅꯤ ꯃꯗꯨꯅ ꯁ꯭ꯄꯣꯔꯠ ꯌꯨꯅꯤꯚꯔꯁꯤꯇꯤ ꯁꯥꯕꯒꯤ ꯊꯕꯛ ꯑꯁꯤꯗ ꯅꯤꯡꯊꯤꯅ ꯅꯤꯌꯝ ꯆꯨꯝꯅ ꯁꯥꯗꯕ ꯇꯥꯔꯕꯗꯤ ꯌꯨꯍꯥꯔ ꯍꯥꯕꯅꯆꯤꯡꯕ ꯂꯥꯛꯄ ꯃꯇꯝꯗ ꯅꯤꯡꯈꯥꯏꯗꯨꯅ ꯃꯥꯡ ꯇꯥꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯌꯥꯝꯅ ꯅꯩꯅꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕꯗꯤ ꯁ꯭ꯄꯣꯔꯠ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤ ꯁꯥꯕꯒꯤ ꯊꯕꯛ ꯄꯥꯏꯈꯠꯈꯤꯕ ꯑꯁꯤ ꯂꯥꯜ ꯃꯅꯨꯡ ꯑꯣꯏꯕꯅꯤꯅ ꯃꯐꯝ ꯑꯁꯤꯗ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯆꯪꯁꯤꯟꯗꯨꯅ ꯀ꯭ꯋꯥꯂꯤꯇꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯨꯅ ꯅꯤꯌꯝ ꯆꯨꯝꯅ ꯁꯥꯔꯤꯕ꯭ꯔꯥ ꯑꯐꯕ ꯅꯨꯡ ꯂꯩꯉꯣꯏ ꯆꯦꯛ ꯌꯣꯠ ꯑꯃꯗꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤ ꯁꯥꯕ ꯆꯪꯒꯗꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯑꯐꯕ ꯃꯈꯜꯒꯤ ꯑꯣꯏꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯍꯛꯊꯦꯡꯅꯅ ꯌꯦꯡꯁꯤꯟꯕ ꯉꯝꯍꯧꯗꯕꯁꯤꯅꯤ ꯃꯗꯨꯅ ꯁ꯭ꯄꯣꯔꯠ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤ ꯁꯥꯕꯒꯤ ꯊꯕꯛ ꯇꯧꯔꯤꯕꯁꯤꯡꯅ ꯃꯈꯣꯏꯒꯤ ꯁꯦꯟꯗꯣꯡ ꯈꯛꯀꯤ ꯈꯜꯂꯒ ꯀ꯭ꯋꯥꯂꯤꯇꯤ ꯂꯩꯇꯕ ꯄꯣꯠꯂꯝꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯁꯥꯔꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯑꯃ ꯍꯧꯖꯤꯛ ꯃꯤꯌꯥꯝꯅ ꯄꯣꯛꯍꯜꯂꯤꯕꯁꯤꯅꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯂꯥꯜ ꯃꯅꯨꯡꯗ ꯁ꯭ꯄꯣꯔꯠ ꯌꯨꯅꯤꯚꯔꯁꯤꯇꯤ ꯁꯥꯕꯒꯤ ꯃꯄꯨꯡ ꯑꯣꯏꯕ ꯊꯕꯛꯁꯤꯡ ꯇꯧꯈꯤ ꯁ꯭ꯄꯣꯔꯠ ꯌꯨꯅꯤꯚꯔꯁꯤꯇꯤ ꯁꯥꯔꯤꯕ ꯃꯐꯝ ꯑꯁꯤꯗꯗꯤ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯇꯤꯑꯣꯔꯤꯁꯤꯡꯅ ꯆꯌꯣꯝ ꯁꯥꯗꯨꯅ ꯔꯦꯗ ꯖꯣꯟ ꯑꯣꯏꯗꯨꯅ ꯂꯩꯈꯤꯕ ꯃꯔꯝꯅ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤ ꯐꯥꯎꯕ ꯆꯪꯗꯨꯅ ꯌꯦꯡꯁꯤꯟꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨ ꯃꯄꯨꯡ ꯐꯥꯅ ꯐꯪꯈꯤꯗꯦ ꯍꯥꯏꯕꯁꯤ ꯃꯐꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯈꯨꯟꯖꯥꯁꯤꯡꯒꯤꯗꯤ ꯐꯪꯕ ꯄꯥꯎꯗꯨꯃꯛ ꯌꯥꯝꯅ ꯂꯥꯏꯅ ꯈꯪꯕ ꯉꯝꯃꯤ ꯃꯔꯝ ꯑꯗꯨꯗꯁꯨ ꯃꯅꯤꯄꯨꯔꯗ ꯂꯩꯉꯥꯛ ꯁꯥꯁꯟ ꯇꯧꯈꯤꯕ ꯕꯤ.ꯖꯦ.ꯄꯤ. ꯂꯩꯉꯥꯛ ꯑꯗꯨꯅꯁꯨ ꯁ꯭ꯄꯣꯔꯠ ꯌꯨꯅꯤꯚꯔꯁꯤꯇꯤ ꯁꯥꯕꯒꯤ ꯊꯕꯛ ꯑꯁꯤ ꯀ꯭ꯋꯥꯂꯤꯇꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯨꯅ ꯁꯥꯈꯤꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯑꯀꯟꯕ ꯃꯤꯠꯌꯦꯡ ꯆꯪꯕꯒꯤ ꯊꯕꯛꯁꯨ ꯑꯗꯨꯃꯛ ꯋꯥꯠꯈꯤꯕꯒꯤ ꯃꯃꯤ ꯇꯥꯈꯤ ꯃꯇꯝ ꯀꯨꯏꯅ ꯃꯤꯠꯌꯦꯡ ꯆꯪꯗꯅ ꯂꯩꯔꯤꯕ ꯃꯇꯨꯡꯗ ꯃꯅꯤꯄꯨꯔꯗ ꯄꯤ.ꯑꯥꯔ. ꯂꯩꯉꯥꯛ ꯁꯥꯁꯟ ꯂꯥꯛꯂꯕ ꯃꯇꯝꯗ ꯍꯟꯗꯛꯀꯤ ꯃꯅꯤꯄꯨꯔꯒꯤ ꯒꯣꯚꯔꯅꯔꯅ ꯆꯠꯇꯨꯅ ꯁ꯭ꯄꯣꯔꯠ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤ ꯁꯥꯕꯒꯤ ꯍꯛꯊꯦꯡꯅꯅ ꯌꯦꯡꯁꯤꯟꯈꯤ ꯃꯁꯤꯃ ꯑꯐꯕ ꯈꯣꯡꯊꯥꯡꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯕꯨ ꯒꯣꯚꯔꯅꯔꯅ ꯌꯦꯡꯁꯤꯟꯈꯤꯕ ꯑꯁꯤꯗ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤ ꯁꯦꯝ ꯁꯥꯕꯒꯤ ꯊꯕꯛ ꯆꯥꯗ 40%ꯒꯤ ꯁꯔꯨꯛ ꯑꯣꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯌꯦꯡꯁꯤꯟꯕꯅꯤ ꯃꯗꯨꯅ ꯂꯩꯅꯨꯡꯗ ꯂꯩꯕꯥꯛ ꯇꯧꯗꯨꯅ ꯁꯥꯒꯠꯂꯛꯄ ꯍꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗꯒꯤ ꯍꯧꯅ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯅ ꯃꯤꯠꯌꯦꯡ ꯆꯪꯗꯨꯅ ꯑꯐꯕ ꯄꯣꯠꯂꯝꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯅꯤꯌꯝ ꯆꯨꯝꯅ ꯁꯥꯈꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨꯗꯤ ꯌꯥꯝꯅ ꯆꯥꯎꯅ ꯑꯍꯣꯕ ꯑꯃ ꯂꯩꯈ꯭ꯔꯦ ꯃꯗꯨꯅ ꯍꯧꯖꯤꯛ ꯅꯦꯁꯅꯦꯜ ꯁ꯭ꯄꯣꯔꯠ ꯌꯨꯅꯤꯚꯔꯁꯤꯇꯤ ꯁꯥꯔꯤꯕ ꯊꯕꯛ ꯑꯁꯤ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯅ ꯍꯛꯊꯦꯡꯅꯅ ꯌꯦꯡꯁꯤꯟꯗꯨꯅ ꯅꯤꯌꯝ ꯆꯨꯝꯅ ꯑꯐꯕ ꯄꯣꯠꯂꯝꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯀ꯭ꯋꯥꯂꯤꯇꯤ ꯀꯟꯇ꯭ꯔꯣಲ್ ꯇꯧꯗꯨꯅ ꯁꯥꯔꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯌꯦꯡꯁꯤꯟꯕꯒꯤ ꯊꯕꯛ ꯆꯠꯊꯕ ꯆꯨꯝꯒꯅꯤ ꯍꯥꯏꯕ ꯀꯪꯂꯩꯄꯥꯛꯀꯤ ꯃꯩꯔꯥꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯃꯌꯥꯝꯗ ꯁ꯭ꯄꯦꯁꯦꯜ ꯀꯟꯇꯦꯟ ꯑꯣꯏꯅ ꯃꯌꯥꯝꯗ ꯊꯝꯖꯔꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯏꯝꯐꯥꯜ ꯁꯤꯖ ꯂꯝꯕꯤ ꯑꯁꯤ ꯅꯨꯄꯤ ꯗ꯭ꯔꯒ ꯁ꯭ꯃꯒꯂꯔꯁꯤꯡꯒꯤ ꯑꯅꯧꯕ ꯗ꯭ꯔꯒ ꯂꯂꯣꯟꯕꯒꯤ ꯂꯝꯕꯤ ꯑꯃ ꯑꯣꯏꯔꯛꯂꯤ ꯄꯨꯂꯤꯁ ꯖꯤꯔꯤꯕꯥꯝ ꯐꯥꯎꯔꯒ ꯏꯝꯐꯥꯜ ꯑꯃꯁꯨꯡ ꯑꯁꯥꯝꯒꯤ ꯁꯤꯜꯆꯔ ꯁꯝꯅꯍꯜꯂꯤꯕ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯅꯝꯕꯔ 37 ꯏꯝꯐꯥꯜ ꯖꯤꯔꯤꯕꯥꯝ ꯂꯝꯕꯤ ꯑꯁꯤ ꯃꯅꯤꯄꯨꯔ ꯑꯃꯁꯨꯡ ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔꯗ ꯑꯣꯄꯔꯦꯠ ꯇꯧꯕ ꯅꯨꯄꯤ ꯗ꯭ꯔꯒ ꯁ꯭ꯃꯒꯂꯔꯁꯤꯡꯒꯤ ꯑꯅꯧꯕ ꯗ꯭ꯔꯒ ꯂꯂꯣꯟꯕꯒꯤ ꯂꯝꯕꯤ ꯑꯃ ꯑꯣꯏꯔꯛꯂꯦ ꯍꯥꯏꯅ ꯄꯨꯂꯤꯁ ꯑꯣꯐꯤꯁꯤꯌꯦꯜꯒꯤ ꯑꯃꯅ ꯐꯣꯡꯗꯣꯔꯛꯈꯤ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠꯇ ꯅꯧꯅ ꯗ꯭ꯔꯒ ꯁ꯭ꯃꯒꯂꯤꯡ ꯇꯧꯕꯒꯤ ꯈꯣꯡꯊꯥꯡ ꯑꯁꯤ ꯗ꯭ꯔꯒ ꯁ꯭ꯃꯒꯂꯤꯡ ꯆꯥꯎꯅ ꯇꯧꯕꯁꯤꯡꯅ ꯅꯨꯄꯤꯁꯤꯡ ꯃꯔꯨꯑꯣꯏꯅ ꯃꯨꯁꯂꯤꯝ ꯀꯝꯃꯨꯅꯤꯇꯤꯒꯤ ꯅꯨꯄꯤꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯅꯝꯕꯔ 37 ꯏꯝꯐꯥꯜ ꯖꯤꯔꯤꯕꯥꯝ ꯂꯝꯕꯤ ꯑꯁꯤꯗ ꯑꯥꯏꯟꯅ ꯌꯥꯗꯕ ꯄꯣꯠꯂꯝꯁꯤꯡ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯍꯟꯕꯒꯤ ꯊꯕꯛ ꯑꯁꯤ ꯍꯧꯖꯤꯛ ꯌꯥꯝꯅ ꯇꯣꯏꯁꯤꯜꯂꯛꯂꯦ ꯍꯥꯏꯔꯤ ꯑꯣꯐꯤꯁꯔꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯄꯗ ꯆꯍꯤ ꯑꯅꯤꯔꯣꯝ ꯑꯁꯤꯗ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯇ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯀꯣꯀꯤ ꯀꯝꯃꯨꯅꯤꯇꯤꯁꯤꯡꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯅꯝꯕꯔ 2 ꯏꯝꯐꯥꯜ ꯗꯤꯃꯥꯄꯨꯔ ꯂꯝꯕꯤ ꯑꯁꯤꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯑꯊꯤꯡꯕꯁꯤꯡ ꯂꯩꯈꯤꯕꯗꯒꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯅꯝꯕꯔ 37 ꯏꯝꯐꯥꯜ ꯖꯤꯔꯤꯕꯥꯝ ꯂꯝꯕꯤ ꯑꯁꯤ ꯑꯥꯏꯟꯅ ꯌꯥꯗꯕ ꯄꯣꯠꯂꯝꯁꯤꯡ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯕꯒꯤ ꯂꯝꯕꯤ ꯑꯃ ꯑꯣꯏꯔꯛꯄꯅ ꯂꯣ ꯏꯟꯐꯣꯔꯁꯃꯦꯟꯠꯁꯤꯡꯅ ꯃꯤꯀꯨꯞ ꯅꯍꯨꯝꯁꯤꯡꯅ ꯂꯩꯕ ꯃꯊꯧ ꯇꯥꯔꯛꯂꯦ ꯍꯥꯏꯔꯤ ꯏꯝꯐꯥꯜ ꯖꯤꯔꯤꯕꯥꯝ ꯂꯝꯕꯤ ꯑꯁꯤ ꯅꯨꯄꯤ ꯗ꯭ꯔꯒ ꯁ꯭ꯃꯒꯂꯤꯡ ꯇꯧꯕꯁꯤꯡꯒꯤ ꯑꯅꯧꯕ ꯂꯝꯕꯤ ꯑꯃ ꯑꯣꯏꯔꯦ ꯍꯥꯏꯅ ꯈꯪꯂꯛꯈꯤꯕꯁꯤ ꯏꯀꯨꯏ ꯀꯨꯏꯗꯅ ꯁꯤꯡꯖꯃꯩ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯇꯤꯝ ꯑꯃꯅ ꯁꯒꯣꯜꯕꯟꯒꯤ ꯋꯥꯍꯦꯡꯕꯝ ꯂꯩꯀꯥꯏꯗ ꯂꯩꯕ ꯖꯤꯔꯤꯕꯥꯝ ꯁꯤꯜꯆꯔ ꯄꯥꯔꯀꯤꯡꯗꯒꯤ ꯅꯥꯔꯀꯣꯇꯤꯛ ꯗ꯭ꯔꯒꯁ ꯍꯦꯔꯣꯏꯟ ꯄꯥꯎꯗꯔꯒ ꯀꯣꯟꯅꯅ ꯃꯩꯇꯩ ꯄꯥꯉꯜ ꯅꯨꯄꯤ ꯑꯅꯤꯗꯒꯤ ꯐꯥꯕ ꯉꯝꯈꯤꯕꯗꯒꯤ ꯈꯪꯕ ꯉꯝꯈꯤꯕꯅꯤ ꯍꯥꯏꯔꯤ ꯄꯨꯂꯤꯁꯅ ꯍꯥꯏ ꯉꯔꯥꯡ ꯋꯥꯍꯦꯡꯕꯝ ꯂꯩꯀꯥꯏꯗ ꯂꯩꯕ ꯖꯤꯔꯤꯕꯥꯝ ꯁꯤꯜꯆꯔ ꯕꯁ ꯄꯥꯔꯀꯤꯡꯗ ꯃꯌꯥꯡ ꯏꯝꯐꯥꯜ ꯕꯦꯡꯒꯨꯟ ꯌꯥꯡꯕꯤꯗꯒꯤ ꯕꯦꯕꯤꯆꯥ ꯆꯍꯤ 30 ꯑꯃꯁꯨꯡ ꯗꯣꯂꯥꯏ ꯄꯥꯕꯝ ꯁꯥꯍꯅꯤ ꯆꯍꯤ 15ꯅ ꯁꯥꯄꯣꯟ ꯀꯦꯞ 15ꯗ ꯍꯥꯞꯇꯨꯅ ꯄꯨꯔꯝꯕ ꯍꯦꯔꯣꯏꯟ ꯄꯥꯎꯗꯔꯁꯤꯡ ꯐꯥꯕ ꯉꯝꯈꯤ ꯍꯥꯏꯔꯤ ꯍꯥꯏꯔꯤꯕ ꯍꯦꯔꯣꯏꯟ ꯄꯥꯎꯗꯔ ꯑꯗꯨ ꯆꯥꯎꯔꯥꯛꯅ ꯒ꯭ꯔꯥꯝ 3.15 ꯂꯨꯝꯃꯤ ꯍꯥꯏꯔꯤ ꯃꯈꯣꯏ ꯑꯅꯤ ꯇꯥꯇꯥ ꯁꯨꯃꯣ ꯇꯣꯡꯗꯨꯅ ꯁꯤꯜꯆꯔ ꯇꯝꯅ ꯗ꯭ꯔꯒꯁꯤꯡ ꯑꯗꯨ ꯁ꯭ꯃꯒꯜ ꯇꯧꯅꯕ ꯍꯣꯠꯅꯔꯝꯕꯅꯤ ꯍꯥꯏꯔꯤ
पुलिस की पाउन हाई सिंजमई पुलिस ना इंटेलिजेंस ना पिरक रिपोर्ट अमगी मतुंगिना पुलिस स्टेशन की सब इंस्पेक्टर केस साइतेजना लुसिंग टीम अमना सगोलबन वहेंबम लेकाइद लैबा जिरिबम सिलचर पार्किंग दा अयुक पुंग 3 रोम तारप मतमदा सिलचर तमसकदब पैसेंजर टाटा सुमो अमा चेक तौबदा हारिबा मुस्लिम नुपी अनी सिना हेरोइन पाउडर सिंग अदु सपोन कैप ता हापतुना पुरमबन हारि हेरोइन गा कोनना फारबा मैते पंगल नुपी अनी दु आइन गे थबल ओखनबगिदमा इम्फाल पुलिस स्टेशन दा सिनखरे हारि मखा चथरक पोइना तो पपामना वाफ बिल एमेंडमेंट तौदुना एक ओन की बसी मुस्लिम सिंह हक मतपनी बिल से हंदोक्त्रिब फाव खोंजंग संसिंगनी मानवार लोकसभा मदि राज्यसभा हंदक नौना पास तौदुना वाफ बिल बु एमेंडमेंट तौदुना एक ओन की बसी इंडिया दा लैरिबा मुस्लिम सिंह हक मतपनी मरमसिना वाफ बिल असी हंदोक्त्रिब फाव सिविल वार थोकलबसु सीब संग खंगदना मुस्लिम सिंह खोंजंग संसिंगनी हाइना एफएम मनवार अली न फोंदोख्रे पार्लियामेंट की हाउस अनिमक पास तौखिबगा लोइनना लेबासी प्रेसिडेंट अयाबा पीदुना एक अमा ओनख्रबा वाप एमेंडमेंट बिल 2024-25 यानिंगदब पुंगदोक्तुना खोमिदोक बाजारदा कायरंग खोमिदोक खाबैसोय अमदि हेक्रू मखुंगी अकोइबदा तारिबा मैतै पंगलसिंग ह्यूमन चेन सेमदुना प्रोटेस्ट चथख्रे मसुम स्लाही उमर कायरंग खोमिदोक एथलेटिक स्पोर्टिंग क्लब दी पैराडाइज यूनाइटेड मेंटोर एसोसिएशन यूनाइटेड कमिटी कायरंग खोमिदो खाबै सोइना कुसमना सिंदुना सदखिबा ह्यूमन चेन प्रोटेस्ट अदुगा मरी लेना यूनाइटेड कमिटी कायरंग खोमिदो खाबै सोगी प्रेसिडेंट एफएम मनवार अली न मखातन हाय वाफ बिल एमेंड तौदुना एक ओइना सनहनखिबसी माइनॉरिटी ओइरिबा मुस्लिम सिंगी डेमोक्रेटिक राइट इंडिया लेंगा नमतपनी एक असिदि अहल लमन अमा लेरगा पानबा इमुंग अमद अतोप मियोय मन खुथिंजनबगा समाने मांग हाय क्रिस्टियन अमदि हिंदू सिंगिसु ट्रस्ट किया लैदुना मखोय गिवेबा पोर्ट सिंग मसामसागी रिलीजन गे खंgai सिंग सलाइरि अदुमापो मुस्लिम सिंग कोइन लैरिबा वा बोर्ड सिदा सही किया कि ममान की मुस्लिम सिंग सलाइदुना लागलबसु एमेन तौरकलिबसिना मुस्लिम सिंग हक मरपने मसी मुस्लिम सिंग अकन ममोन कनेम तवी इंडिया से सेकुलर ओइबा डेमोक्रेटिक कंट्री अम ओइरबसु इंडिया की लुसिंग सिंग मुस्लिम सिंग दा असोइबा थीरगा कक थिनबा से हंदकी सिना हाननति ममावना कियारक तोख्रे असिगुम इंडिया लेंगा की थवों कया सिदा वर्क बिल बो एक ऑन थोलगा मुस्लिम सिंगी हक मालिबदी खुदक लेपतुना एक असि खुदक हंतोकदबने मदुना तब तारबदी इंडिया द लेरिबा मुस्लिम सिंग थवाई थारबस थाना सिविल वार थोलबसु हनब लेतना डेमोक्रेटिक ओइबा खोंजंग सिंग संगसिन किगनी लोइन एक असिबु यानिंगदबा फोंदोक्तुना संगसिन किबा प्रोटेस्ट लिलोंगदगी फजन किबा मियोय सिंग अतुबुदा कंडीशन अमति यावदुना थादोकदबन हाइदि ह्यूमन चेन प्रोटेस्ट अदुदा वर्क बिल खुदक हंतोकदबने रिजेक्ट वर्क एमेंडमेंट बिल इस्लामिक लॉ को थिंजन यारोय वर्क बिल दा पॉलिटिसाइज तोकदबने मोदी रिमूवर्स इंडियन कॉन्स्टिट्यूशन सेकुलरिज्म गो बैक मोदीज हिंदुइज्म सेंट्रल गवर्नमेंट हाइबन सिंग थाबा प्लेकार्ड सिंग सिजनखिबगा लोइना खुलाव क्या सुलावखि हाइदि